Sekmai Police Station ki manung chanba Kanto Prem Nagarda ngarang ayuk IDP singi resettlement yengba chatluba SDC Sekmai amadi security force sing Kuki singna talakre mafam aduda lairamba Kuki nupi singna Nungna Thomlakpadagi SDC Sekmai gi staff ama IDP ama asok apan nangkre haidi Thajaba yaba paw amagi matung ina ngarang ayuk Sekmai Police Station ki manung chanba kaingam chingmai Kanto Prem Nagarda IDP sing masa masagi mayumda hanjin hananaba government na laukalakpa thawrang ki manung channa Laingaki official singna yengsinba changkhe. Laingaki maikaidagi SDC Sekmai na luchingba mahaki staff sing SDPO Lamphel Sekmai Police Station gi OC amade Laimakhong Army Camp ta laiba GR yaukhe. Loinana Khurkhul Relief Camp da changjafam lauduna lairiba IDP sing kharasu yaukhe. Team masina Kanto Prem Nagarda laiba maitai singi thugai bikraba amade mai thadok bikraba yum sing yengsinkhe. Yum sing adu yenglingai amade maitai gi yum sing adu gi manungda Laisil lamkhiba Kuki nupi kunrom thoraklaga athingba pirakhe. Loinana mafam aduda utup watup paiduna ahenba Kuki sing changsil laktuna Central Force amadi State Force yauba survey team adu talakhe. Makhatana Kuki sing adugi maikaidagi survey lakhiba team aduda nung thomlakhe. Survey team aduda yauriba SDC Sekmai gi staff ama amadi IDP ama nungna paduna sokhi hairi.